Loyalam E-PAO tabiriba khudimakpu Huitong Susmitana Ningtham pau pizari ahanbida maruoiba headline. Punna sitting tarani palaiba parliament ki Ningtham Meepham ngasi Loisinkhre. Chief Minister amadi Cabinet Minister sing hatkani haiduna kihan khangalakpa miyoi ahum songakhre. Meitei bu schedule tribe ki Listta Yaohanbagi Matang da Parliament Meepham da Puthokrakhiba da thagatpa phongdorakli. Pausandona pizari. Punna sitting tarani palaiba Parliament ki Ningtham Meepham ngasi Loisinkhre. Punna sitting tarani palaiba Parliament ki Ningtham Meepham ngasi Loisinkhre. Speaker of Birlana Ningtham Meepham asi matam kaktana yaithokle haina lauthoki. Ngasi ayuk pung 12 dagi hauna mahausagum session asi phamba horakpada India da lebak ama mikhal ama lehenabagi damakta tha asigi tang 13 Law and Justice Minister Arjun Ram Meghwal na Puthokrakhiba bill ani adu Joint Parliamentary Committee da sinabagi wafam pukhalakibani. Wafam adu House na ayaba piki. Ningsing baya hokibada beba 13 tagi phamba horakhiba Parliament ki Ningtham Meepham asida India gi senjau paiba Gautam Adani gal lenga kamanaraga chawraba senfam haihatli Uttar Pradesh ki scheme amadi Manipur gi isu mamut tana khanasi haina opposition gi maiketagi Meepham hek hobadagi taksilakhiba adu mapung phana khanadana ngasi gi Meepham matam kaktana yaithokle haina lauthokhibani. Ngarang su India gi constitution gi mapani hariba BR Ambedkar bu Union Home Minister Amit Sana mingchat thiba yaba mawongda wafam phongdo I haibagidamak House manungda charangnaba thokpada natana House ki mapanda pendaba khongjeng changsilakpadagi nakal ani khuthoknaduna BJP gi MP ani hospitalized tawkibasu leikrabani. Chief Minister amadi Cabinet Minister sing hatkani haiduna kihen khanghalakpa miyoi ahum songakhre. Chief Minister bu saugatpa Cabinet Minister sing hatkadabani haina Facebook post thagatkibaga mari leinana Facebook page amagi admin ahum phare. Pharaba miyoi sing adu Imphal West ki Deputy Magistrate ki mamangda puthoklaba matung makhataba investigation gi damak numit mangani police station da rima lokthakre. Chief Minister yauna mahaki Cabinet Minister da chai thangba amasung kihan khanganbagi warol sing thagalakhibaga mari leinana Facebook page Manipur News Group lising ani kunmari gi faraba admin ahum adudi Thobal District ki Lairangtol Mayaleka deki Nongthombam Dingku list chahi kunithoi apokpa Nando Imphal West ki Kwakaitel Thokchom Lekai Haino Khungnembi deki Malem nganba Leitan Them chahi kunmathoi apokpa Tomba amasung Kakching District ki Kairak Mayaleka deki Thongam Roman chahi kuntramanga apokpa Gangani. Faraba miyoi ahum adu ngarang District Magistrate Imphal West puthoklaba matung numit mangani police custody da rima lokthakre hari. Meitei bu schedule tribe ki Listta Yaohanbagi Matang da Parliament Meepham da puthoktuna khanakhibada thagatpa phongdorakli. Sahi tara humdoi hena Manipur miyamna tanduna lakpa Meitei bu Indian Constitution ki Article 342 1 gi manung chana schedule tribe ki Listta Yaohanbiyu haina taknaduna lakhibagi saruk ama oina hauzik chathariba India ki Parliament Meepham da puthoktuna khanakhre. Masigi dama wahang hangkiba Inner Manipur Parliament ki miyam gi mihut oriba Bimol Akoi Jambu amadi paukhum pikiba Minister of State for Tribal Affairs ki Minister anibu MMTU gi maikadigi thamoishingna thagatpa amadi tawima khangba ulagle haina Meitei Tribe Union gi maikadigi phongdorakli. Union asigi maikadigi thokpa cherol aduna makhatara duna hai MP Bimol Akoi Jamna Manipur Assam amadi Tripura da khundariba Meitei sing asi ST Listta Yaohanbagi kari thabak paikhalabagi haina wahang hangki. Masigi pakhumda Sri Durgadas Oike Minister of State for Tribal Affairs na pakum piraduna hai. Union Territory gi lenga na recommendation tharak laba matungda Register General of India amadi National Commission for Scheduled Tribe NCST na khanaraba matung hairiba kanglub adu ST list chanbe yai natraga yade haina lepkadabani haina pakum piki. Parliament puthokuna hangkiba wahang adu Manipur khagnatana atopa station da khundariba yellow phurup oidiba Meitei singi security land socio-economy amadi phangpham tokpa right sing phangdana leriba Meitei singna matam khayagi mamangdagi hanglaga laklaba wahang amani. India government ki geopolitics ki mityeng da Meitei phurup asi nungsibagi mami tade amadi phurup asi mutkibada thoina lumna lawdabagum tawri.
Masida state asida paliba lengak asinasu phurup asi constitutional safeguard ama fanghanaba honabagi mamisu tade ing lising ani ga tara humdoidagi chaliba chahi asi phawada Manipurda leriba CSO singna miyoi lak kayana khuzing oidina rally darna na chingba makhal makha kaya gi khungjang kaya changsinduna state lengang na recommendation thabiyu haina takna duna lakli masida tabi raktabadigi Meitei tribe union na lising ani kulhumdoida right petition ama high court of Manipur da thaki Madugi Pakumda state lengang na recommendation thapam thu e haina order su takre state lengang na chahi amagi matam pibiu haikiba adusu chaliba chahi asigi March thada matam loikre hauzik su lengang na karishu tasinadana Manipur miyam na taliba demand asi na thaiduna thamli miyoi lak mapan mayana mass mail call campaign amada Meitei singna ST list chananaba khungjang asi maram chai phongna utpa laikre masida natana MMTU na national wide campaign chathabada masak naraba miyoi kayana Meitei na ST list chandana laibasi maram chade haina phongdokhibasu laikhrabani haina su MMTU gi makedegi thokpa cherol amana phongdorakli Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Saru polang ama leramlei Wangoi police station gi manung chanba isok chingfu ching achobada khunja singna asiba miyoi amagi saru polang ama lerama thengna khrei ngasi ayuk pung 12 rom tarakpada khunja singna chingfu achoba chingi maning thangba chingdumge awang thangba nakalda leiba chingmai da singyan ba chatpa singna saru polang adu thengnari khibani hari mafam aduda nambol amasung wangoi police station gi kangbu sing laktuna yengsit khibaga loinana asiba miyoi adugi saru polang adu wangoi police ki teamna lokhat khibaga loinana case ama register tawkhre hari Thazaba yaba paugi likhun amana ngasi thengnarikhiba saru polang adu naurem makha lekaidagi chahi asigi haukiba June 15 da yumdagi thokibadagi thiba khangnana leirakhiba naurem rasigi mapuroiba somen chahi nifunithoi oiramba yai haina thajanari ekar humpuromda tharamba popi pambi sing yanthatuna manghankhre Manipur lengakna landam asidagi mayai kaba chinjak sing maru phangna muthatnaba changsilakliba war on drugs ki khongjang manung channa Manipur gi tongan ba chingi district sing da tharamba popi pambi sing yanthatpagi thabak leptana chatharakli khongjang asigi saruk ama oina ngarang IT road kangpopi district tongan ma mafam sing da tharamba popi pambi sing Manipur police CRPF Forest Department amadi Executive Magistrate yauna manghankhre hari Pompi pambi sing asi IT kangpokpi gi langkada ekar kun vilaizang ekar taranipan amadi makuida ekar kunmanga puna humpuda popi pambi sing tharamki hairiba popi pambi sing asi ngarang apunba combined team na yanthatuna manghankhibani loinena aingi wangmada popi pambi sing tharamba asiga mari lenena FIR case ama lokhatpaga loinena popi pambi tharamba miyosing masuk khangdonaba thabak lokhatpa hore hari Lamthingthang haukip ki mayokta BJP Manipurna police ta complaint file tawkhre Manipur lengakna ing kumjat ising ani kunmanga gi general holiday list ki gazette ta notification thokpada kut festival yaude haina congress ki luchingba Lamthingthang haukip amadi Henry L haiba account user amana pukhlakiba wafam amagi mayokta BJP Manipur Pradesh ki general secretary K Sarat Kumar na police ta complaint file tawkhre hiram asiga mari lenana NDTV da piba report amagi matung inna file tawrliba complaint aduga mari leinana K Sarut Kumar na hai miyoi ani asina account da thagalakpa posting da Kuki tribe singi lawro kumhai kut festival asi kumja lising ani kunmanga holiday list ki Manipur Gazette notification digi lawthokre hari Henry L na haiba account user asina asengba holiday list adu semdok sadoktuna kut festival yauna holiday kharam muthatuna miyam da lana sandokli Congress ki luchingba Lamthingthang haukip amadi Henry L haiba account user asigi viral posting asina irang asi hena chawthokhanaba maram ama ohelei Inkumja lising ani kunmanga gi general holiday list ki Manipur Gazette notification da kut festival asi inkumja lising ani kunmanga gi November amada taduna numit asi general holiday ni haina mayek shengna yaure haina K Sarit Kumar makhata ki Drug amadi illegal immigrants sing na piriba chaitheng sing asi ngakthok chanaba honabada aikhoi punna lepminarasi haina KCP na phongdokre
Malemda numit tade hainaba Loyalam santopada maming leraba British kambuna phawba iramdam kangleipaki ipa ipu maru oine imasingi thongnabu singtharamliba kangleipak asi ngasi di karisu leitaba horapham khangdaba phurup kanglup kharana singnaduna makhoina Loyalam chansilaga thamlaba leipak amagum kangleipak asigi miyamgi mahut oriba CM na kanglei khunai asida apunbagi saktam mangshilakliba amadi drug amadi illegal immigrancy na piriba chaitheng sing asi ngakthok chanabu hotnaduna apunbagi saktam sagatnabu hotnariba thabak thoram singda yetkhai thugainabu hotnaribla asi akhoi amata oina lepminaduna thengnaminaba matam adu yore haina KCP Taibanganba group ki operation on eradication of public enemy na miyamda thamjari haina aina thingkraba loop asigi maiketagi thokpa cherol amana phongdorakli Number 4 yonbi nupi amaga laubalapat nupi ama PLA na faraba matungwarakre Aina tingkraba lamdam asigi lalhaulup ama oriba People's Liberation Army gi Star Force na drug lalonbini haibat nupi ama malemgi kaithelda lupa lakh 15 romgi mamal oigadaba heroin number 4 ga konana fagalaba matungda warakre haina ngasi PLA task force ki kangbuna Imphal East ki mapham amada pawmishingda unabada phongdokre PLA gi special task force na fagalaba nupi adu Imphal East district ki manung chanba Khergaw awang laikadigi nongjai mayum Jovida Begum chahi kuntramanga mapuroiba MD Salim kawi hariba nupi asi ngarang numidang pung 8 lom taba matamda fagat pangam khibani hari Jovida Begum dagi drug loba lakpa Imphal East district ki manung chanba Haigru makhong marks maningdagi khulakpam Sophia chahi kuntramanga apopa leikhidraba khulakpam Ningtham su ngarang PLA gi special task force na phagat pangam khrei Haigru makhongdagi Sophia na Khergaw awang laikadigi leibi Jovida Begum dagi heroin loba lakpa matamda PLA na phagat khibani hari ngasi makhunai asida mayai kaba chinjak yolibasing asi ahakpa cherak pibadi yarabani adubu lenga ki thoksena kanglup masel machet tahanabagi akanba muknaba leriba asi yengduna PLA na fagalaba Jovida amasung Sophia bu achamba cherak piduna matungda amuk hana tawdanaba warak watem khre hana PLA gi maikedi phongdorakli drug sing adu Imphal East district ki mapham amada haidoktona manghankre hari Paugi marak thatna Loyalam E-PAO tabiriba khudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Aroibada marueba pau amuka hana pizari punna sitting taranipal leba parliament ki Ningtham Meepham ngasi Loisinkhre Chief Minister amadi cabinet minister sing hatkani haiduna kihan khangalakpa miyoi ahum songatkre Meetei bu Sadul tribe ki Listta Yaohanbagi Matang da parliament Meephamda Puthokrakhiba khanakibada thagatpa phongdorakli Matang asida Loyalam E-PAO na namidangi pau pibil lezari tabiri ba khudimako amuka hana khurumjari